ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯕꯀꯣ ꯑꯩ ꯈꯪꯗꯦ ꯅꯪ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯃꯛꯄꯨ ꯅꯪꯅ ꯅꯨꯃꯤꯠꯀꯤꯀꯣ ꯊꯕꯛꯇꯒꯤ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯀꯥꯟꯗꯀꯣ ꯇꯨꯝꯂꯝꯗꯥꯏꯗ ꯅꯪ ꯅꯣꯡꯃꯇ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯌꯥꯎꯕ꯭ꯔꯕ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯇꯨꯝꯂꯝꯂꯒꯗ꯭ꯔꯥ ꯏꯃꯥ ꯕꯕꯥꯗꯣ ꯀꯩꯗꯧꯔꯝꯒꯅꯤ ꯆꯥꯛ ꯏꯁꯤꯡ ಚಾರꯝꯂꯒꯗ꯭ꯔꯥ ꯃꯁꯤ ꯈꯟꯕ ꯌꯥꯎꯕ꯭ꯔꯕ ꯑꯗꯨꯃꯛꯄꯨ ꯅꯪꯕꯨ ꯄꯣꯛꯄꯤꯔꯛꯄ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯤꯀꯣ ꯅꯨꯃꯤꯠꯀꯤ ꯃꯈꯣꯏꯅ ꯐꯅ ꯋꯥꯗꯨꯅ ꯃꯃꯤꯠꯇꯨꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨꯀꯣ ꯇꯨꯝꯅꯤꯡꯕꯅ ꯃꯈꯣꯏꯒꯤ ꯋꯥꯈꯟꯗ ꯃꯆꯥꯒꯤ ꯋꯥꯈꯟꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯈꯟꯒꯅꯤꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯆꯥꯛ ꯆꯥꯔꯝꯂꯒꯗ꯭ꯔꯥ ꯊꯕꯛꯇꯒꯤ ꯍꯜꯂꯛꯂꯝꯂꯒꯗ꯭ꯔꯥ ꯇꯨꯝꯂꯝꯂꯒꯗ꯭ꯔꯥ ꯄꯣꯊꯥꯔꯝꯂꯒꯗ꯭ꯔꯥ ꯃꯁꯤ ꯍꯥꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯖꯒꯅꯤꯕ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯒ ꯂꯣꯏꯅꯅ ꯑꯩꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯦ ꯃꯌꯥꯝꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯃꯨꯛꯇꯪ ꯐꯖꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯀꯁꯥꯔ ꯂꯝꯗ ꯆꯥꯎꯔꯛꯄ ꯀꯁꯥꯔ ꯂꯝꯗ ꯄꯣꯛꯄꯅꯦꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦꯕ ꯃꯆꯥ ꯑꯁꯦ ꯄꯤꯛꯅ ꯍꯨꯟꯗꯣꯛꯂꯝꯂꯦꯕ ꯃꯃꯥ ꯑꯁꯤꯅ ꯃꯆꯥ ꯑꯁꯦ ꯆꯥꯎꯅꯅ ꯌꯣꯛꯂꯛꯄꯗꯀꯣ ꯆꯤꯡꯗ ꯀꯩꯗ ꯇꯤꯡꯈꯪꯗ ꯊꯕꯛ ꯁꯨꯔꯗꯨꯅꯀꯣ ꯆꯤꯡꯗ ꯀꯩꯗ ꯎ ꯋꯥ ꯌꯥꯜꯂꯗꯨꯅꯀꯣ ꯃꯆꯥ ꯑꯁꯦ ꯄꯥꯈꯪ ꯐꯥꯅꯅ ꯌꯣꯛꯂꯛꯄꯅꯦꯕ ꯃꯃꯥ ꯑꯁꯤꯀꯣ ꯃꯆꯥ ꯑꯁꯤ ꯆꯥꯎꯅꯅ ꯌꯣꯛꯂꯛꯄꯗ ꯃꯈꯣꯡꯗꯀꯣ ꯆꯞꯄꯜ ꯐꯥꯎꯕ ꯇꯣꯡꯂꯛꯀꯅꯤ ꯈꯪꯂꯛꯈꯤꯗꯦꯕ ꯃꯆꯥ ꯑꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯔꯦ ꯃꯥꯅꯀꯣ ꯖꯣꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯑꯣꯐꯔ ꯂꯥꯛꯄꯅꯦꯕ ꯃꯥꯅ ꯊꯕꯛ ꯑꯁꯦ ꯖꯣꯏꯟ ꯇꯧꯔꯕ ꯀꯥꯟꯗꯀꯣ ꯃꯥꯒꯤ ꯑꯍꯥꯟꯕ ꯄꯦꯃꯦꯟ ꯑꯍꯥꯟꯕ ꯁꯦꯂꯔꯤꯁꯦ ꯐꯪꯂꯕ ꯀꯥꯟꯗꯀꯣ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯟꯗꯥ ꯑꯣꯏꯔꯝ ꯅꯣꯡ ꯈꯔ ꯆꯨꯕ ꯃꯇꯝꯅꯦꯕ ꯃꯁꯤꯒꯤ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯊꯕꯛꯇꯒꯤ ꯍꯜꯂꯛꯂꯕ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒ꯭ꯔꯨꯞ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯕꯅꯦꯕ ꯉꯁꯥꯏꯒꯤ ꯈꯣꯡꯒ꯭ꯔꯨꯞ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯗꯨꯁꯨꯀꯣ ꯅꯣꯡꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯨ ꯗꯨꯀꯥꯟ ꯑꯗꯨ ꯊꯣꯡ ꯂꯣꯜꯂꯒꯦ ꯇꯧꯔꯝꯕꯅꯦꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯔ ꯑꯃꯨꯛꯇꯪ ꯉꯥꯏꯕꯤꯈꯣ ꯑꯩ ꯏꯃꯥꯒꯤ ꯆꯞꯄꯜ ꯑꯃꯇꯪ ꯌꯦꯡꯖꯒꯦ ꯍꯥꯏꯕꯅꯦꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗꯀꯣ ꯉꯁꯥꯏꯒꯤ ꯈꯣꯡꯒ꯭ꯔꯨꯞ ꯌꯣꯟꯕ ꯅꯨꯄꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯦꯕ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯩꯇꯩꯂꯣꯟꯗꯣ ꯉꯥꯡꯕ ꯉꯝꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯈꯔ ꯌꯥꯟ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯈꯔ ꯌꯥꯟ ꯑꯁꯦꯡꯕ ꯄꯤꯌꯣꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯑꯗꯣ ꯉꯥꯡꯕ ꯉꯝꯗꯦꯕ ꯃꯗꯨꯗ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯃꯅꯤꯄꯨꯔ ꯂꯝꯗꯩꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯨꯃꯛꯄꯨ ꯉꯁꯥꯏꯒꯤ ꯈꯣꯡꯒ꯭ꯔꯨꯞ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅꯀꯣ ꯅꯨꯄꯥꯗꯨꯗ ꯍꯪꯕꯅꯦꯕ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯅꯪꯅ ꯃꯃꯥꯒꯤ ꯆꯞꯄꯜ ꯑꯃ ꯂꯧꯒꯦ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯄꯤꯔꯒꯦ ꯑꯗꯣ ꯃꯥꯒꯤ ꯁꯥꯏꯖ ꯑꯗꯨ ꯀꯌꯥꯅꯣ ꯁꯤꯅꯦꯕ ꯃꯥꯅ ꯁꯥꯏꯖ ꯑꯁꯦ ꯍꯪꯉꯛꯄꯗꯀꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅꯀꯣ ꯃꯥꯒꯤ ꯄꯔꯁ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒꯀꯣ ꯆꯦꯅꯤꯡ ꯑꯃ ꯄꯨꯊꯣꯔꯛꯄꯅꯦꯕ ꯆꯦꯅꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯛꯂꯕ ꯀꯥꯟꯗꯀꯣ ꯆꯦꯅꯤꯡ ꯑꯗꯨꯗꯀꯣ ꯃꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯒꯤꯀꯣ ꯁꯥꯏꯖ ꯑꯗꯣ ꯃꯈꯣꯡ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯃꯤ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕꯅꯦꯕ ꯌꯦꯛꯇꯨꯅ ꯄꯔꯛꯄꯅꯦꯕ ꯃꯥꯅ ꯄꯔꯛꯂꯕ ꯀꯥꯟꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒ꯭ꯔꯨꯞ ꯌꯣꯟꯕ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ ꯃꯗꯨ ꯄꯤꯔꯒ ꯍꯥꯏꯕꯅꯦꯕ ꯃꯁꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯈꯣꯡꯅꯤ ꯃꯁꯤꯒꯤ ꯁꯥꯏꯖꯀꯤ ꯆꯞꯄꯜ ꯑꯃ ꯄꯤꯌꯨ ꯍꯥꯏꯅ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗꯀꯣ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯍꯥꯏꯕꯅꯦꯕ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯩ ꯄꯤꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯈꯣꯡꯒꯤ ꯁꯥꯏꯖꯇꯤ ꯈꯪꯉꯝꯒꯅꯤꯗꯅ ꯃꯁꯤ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅꯀꯣ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯔꯒꯀꯣ ꯈꯣꯡꯒ꯭ꯔꯨꯞ ꯌꯣꯟꯕ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯁꯦ ꯐꯖꯅ ꯃꯨꯟꯅ ꯇꯥꯕꯤꯌꯨꯕ ꯃꯥꯅ ꯍꯥꯏꯕꯅꯤꯕ ꯑꯩꯒꯤ ꯏꯃꯥꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯆꯥꯎꯔꯛꯄꯗꯒꯤ ꯑꯩꯕꯨ ꯆꯥꯎꯅꯅ ꯌꯣꯛꯂꯛꯄꯗ ꯃꯥꯒꯤ ꯃꯈꯣꯡꯗꯀꯣ ꯆꯞꯄꯜ ꯐꯥꯎꯕ ꯇꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯂꯛꯈꯤꯗꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯏꯃꯥꯅ ꯆꯞꯄꯜ ꯇꯣꯡꯂꯛꯄ ꯎꯖꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯏꯃꯥꯅ ꯆꯞꯄꯜ ꯇꯣꯡꯂꯛꯇ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯏꯃꯥꯒꯤ ꯆꯞꯄꯜꯒꯤ ꯁꯥꯏꯖ ꯈꯪꯗꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯆꯞꯄꯜ ꯇꯣꯡꯗꯕ ꯅꯪ ꯍꯥꯟꯅ ꯅꯪꯒꯤ ꯅꯈꯣꯡꯗ ꯈꯣꯡꯒ꯭ꯔꯨꯞ ꯎꯞꯅꯅꯕ ꯍꯥꯟꯅ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯉꯁꯤ ꯌꯦꯡꯕꯤꯌꯨ ꯁꯥꯔ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯗ ꯂꯪꯇꯤꯛ ꯂꯪꯅ ꯑꯩꯅ ꯎꯞꯂꯤꯕ ꯈꯣꯡꯎꯞ ꯑꯁꯦ ꯏꯃꯥꯅ ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄꯗꯒꯤꯅꯤ ꯏꯃꯥꯅ ꯍꯣꯠꯅꯕꯤꯔꯛꯄꯗꯒꯤꯅꯤ ꯉꯁꯤ ꯑꯩ ꯑꯍꯥꯟꯕ ꯑꯩꯒꯤ ꯊꯕꯛ ꯇꯧꯔꯕ ꯇꯨꯡꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯄꯦꯃꯦꯟ ꯁꯦꯂꯔꯤ ꯐꯪꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯉꯁꯤ ꯑꯁꯦ ꯑꯩ ꯌꯨꯝꯗ ꯆꯠꯀꯗꯕꯅꯤ ꯑꯗꯣ ꯑꯩꯅ ꯌꯨꯝꯗ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯅꯤ ꯏꯃꯥꯒꯤꯗꯃꯛꯇ ꯀꯔꯤ ꯄꯨꯁꯤꯒꯦ ꯍꯥꯏꯅ ꯃꯗꯨꯗꯩꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯃꯥꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯞꯄꯜ ꯐꯥꯎꯕ ꯇꯣꯡꯂꯛꯇ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯏꯃꯥꯒꯤ ꯆꯞꯄꯜ ꯑꯃꯇꯪ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤ ꯍꯥꯏꯔꯕ ꯀꯥꯟꯗꯀꯣ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯣ ꯃꯗꯨꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦꯕꯀꯣ ꯃꯥꯅ ꯆꯞꯄꯜ ꯑꯃ ꯄꯨꯊꯣꯛꯂꯒꯀꯣ ꯅꯨꯄꯥꯗꯨꯗ ꯄꯤꯔꯕ ꯀꯥꯟꯗ ꯆꯞꯄꯜ ꯑꯗꯣ
masu pamleba kanda packing tauraba kandu dukan mapu aduda mana hangbaniba paisa kaya tare haina mana haibaniba lupa chanipan 800 rupees tare haina madu haraba kanda ko sagi dukan mapu duna amuk khanmaniba as paisa se yamalaba malene amuktang hangge ma se salary magi payment se kya bu phangliba haina mana hangbaniba paisa se yamandabro nangi salary se kya no payment kya no ne haina hangbasidang saigi nupa aduna harapaniba sir aigi payment ase aigi salary ase lupa lising nipan ne lupa lising nipan asida chaba khotpa leibagi punamakta lupa lising manga amuk challe aduga lupa lising ahum khak leme ahum ase pulap pumba ima khak tagini masi harapa kanda dukan mapu aduna haibaniba as madu oraga di lupa chanipan gi chappal leiri se mamal tangmanda barane yamanda barane saigi nupa aduna harapaniba imagi damaktadi mamal kaidong ngai daw huloi mamal kari sulai te masi harak laba kanda ko ngasagi dukan mapu adusu ko maki wahai aduna ko impress oireba mamagi damaktadi magi mafamda ko masi mamal leite ba mamagi damaktadi paisa haibase kari sulai te aina khalliba ngasagi khongruba do nupa adu da mana paisa piraba kanda lauraga hek thok ain tawbadu ko dukan mapu aduna amukka ko nupa adu da kauraga chappal gi ko jura amaga magon da pibani ba piraga mana haibani ba yengu masigi chappal ase nakhoi gi imada pibiu aduga imada haibiu magi ani suba machana magon da khudol tamjarak pani karigumba ama chappal asina ko tatkraba kanda masigi chappal se upiu haiduna madu hairaba kanda ngasagi nupa aduna ko hoi hairaga amuk chat kya in tawbada ko nupa aduna dukan mapu aduna amuk ka kauraga amuk haibi kho aloibada oina karigumba matang aini ja hoge haibani ba masi haraba kanda ngasagi khongrup yonba nupa aduna ko nupa adu da kari ni haibase nangonda karigumba akaiba leitragadi ngasagi nangna nakhoigi imagi cheningda magi makhongi mami yeklaga parakhiba agi chappal gi size ki damakta madu aigonda pibiramba yagadra haina ngasagi nupa aduna ko madu chening ado putholaga dukan mapu adu da pirambani ba piramlaba kanda dukan mapu adu ngasagi chening ado pusallaga mana numit ki puja tawba ishoda khuramjaba mafam adu da pusallaga thambani ba thambasida ngasagi dukan adu gi staff kharana ko ubani ba magi mong matawda aduga dukan adu gi staff adu na hangmani ba kaino sar na tawbire besebu masibu aikhoi gi life masida kari gi thambiri ba noina ngasagi dukan mapu adu na khumlakpani ba ngasidi aigi imit magna ko ikhogi lakshmi haiba lakshmi se magi makhongi mami uba phangle ngasagi khongrup leiba la sep chappal leiba laklamni ba nupa se magi mama do lakshmi ga chap manai masigumba macha ama phangba se magi di laibak phabani aduga macha asina ko masigumba mama ama phangba se magi su laibak phabani masigi wari ase aina liduna miyamda tahan bagi maram ase wari asida tamjaninga yamna leiba nang aigi punsida ko ima ipana aikhoi gi damakta kyam da wajai haibase chauraba kanda mioi kyama ko habedi kauthukpa ima ipa di mit na ubala ini ba ima dagi ipa dagi ahen ba leite ba ko nang ngasi nangi namana pada chatliba bevar ngang di bawangang sangang do aikhoi haina ba leibani taibang para sidi ko goal ni zero ni haina nang ngasi nangi namana pada ngang ki basingdo hengi nangi na chana suna suko nagonda amuk repeat halakani ba maram masina nangbu pokpire ba nangi namana pada madubu nangna nungai yai phana thamba ngamdragadi ko taibang pala sida nang hingbagi mamal leite ba aikhoi noi gi punsida ko amuk tamunna khandhawa aikhoi gi lairaba amasung nungai bagi marakta ko aikhoi gi old age home da leiriba mioi singche aikhoi gi old age home haibadi ko macha masu singna ko mama mapa bu mayum dei tanthokpa magi mama mapa sing dona chatlaga aikhoi gi old age home da leiba old age home haibadi ahal laman sing macha masu sing na tanthorokpa ahal laman sing do makhoi gi damakta sajaba yum ni ba masida government gi support na aikhoi gi paisa pai khraba kya sing na ko donation piraga makhoi gi awada pa cha ba thakpa gi dum maintain tawra chaliba masi old age home hairaga khangnei ba matam pumada yengo ba aikhoi gi laira macha aikhoi gi mioi sing na ko kaidongai da magi mama mapa sing che anam da 100 ta 99% ko kaidongai da old age home da thamda bani thada bani ba
ꯀꯩꯗꯧꯉꯩꯗꯁꯨ ꯅꯈꯣꯏ ꯑꯅꯝꯕ ꯊꯦꯡꯅꯔꯝꯂꯣꯏꯕ ꯊꯦꯡꯅꯔꯝꯂꯒꯁꯨ ꯑꯃ ꯑꯅꯤꯈꯛ ꯅꯈꯣꯏꯅ ꯊꯦꯡꯅꯔꯝꯕ ꯌꯥꯏꯕꯀꯣ ꯑꯗꯨꯃꯛꯄꯨ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤꯀꯣ ꯃꯤꯑꯣꯏ ꯈꯛꯇꯅꯀꯣ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯥꯒꯟꯕꯅꯤ ꯃꯁꯤ ꯑꯃꯨꯛꯇ ꯐꯖꯅ ꯈꯟꯊꯅ ꯌꯦꯡꯉꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯃꯈꯣꯏꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯕꯕꯨꯗꯤ ꯅꯠꯆꯗꯦꯕꯀꯣ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯃꯥ ꯃꯄꯥꯕꯨ ꯂꯨꯅ ꯇꯧꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯁꯛ ꯈꯪꯕ ꯑꯗꯨꯃꯛꯄꯨ 100ꯇꯀꯣ almost 50 to 60% ko masidai-sidai ko nungaiba paisa likon paiba imungi ko macha masusingna heliba mama mapasing ki old age home da thaba nang ngasi ko nangi mama mapagi value mamal thamba ngamdragadi lakadaba matamda ko nangi su mamal kanana thamloye masi ma kaidongai da kawganu masi hairaga ngasi gi wari ase matang asi da loisinjare aikhoigi aloibada oina ahal laman ipa ipu gi takpi tambirak paga loina na aigi wari asina nungai bi bathoglagadi miyamna nungsibi duna channel ase subscribe tabiramu thengnarase ge mathangi video da matam adu phawbagi damakta kainarasi bye bye